Miss TV Ming Tabi Singutum Quanoremna, Kurumzari, Lunana, Nasigi, Maruba Pau, Pijari. Ayurveda Innovation for Global Health Hive Team da Mapalak Suba Ayurveda Day Thorum Pangtokri. Aikoi Water Solusi Hive Team da Special Summary 2025 ki Swift Campaign Haudokri. Run for National Unity and Spirit of Rashtriya Ekta and Azadi Ka Amrit Mahotsav ki Thorum Pangtokri. Loinana India ki Maruibi State Singda Bambula Sinabada Akanba Regulations Satnaba Haukre Hauzik Mapung Pau Lobidasi Ayurveda Innovation for Global Health Hive Timda Mapalak Suba Ayurveda Day Thorum Ngasi Classic Grand Day gi Imperial Hall da Pangtokre Ayurveda Lying Pathap asi Malemi Mioy Kayana Pamnarakpa Ama Oidakli Ayurveda Amadi Allopathy Ani asi Punna Idea Putok Naduna Tabak Torbadi Puning Haksang Panalabada Hena Kumang Sakshin Mangamgani Haina Health Minister Sapam Dr. Sapam Ranjan Napongdorkli Director of Ayuski National Ayush Mission Manipuna Sindana Pangtok Kibatharam Aduda Health and Family Welfare Gi Special Secretary Hungyo War Singh Ayush Manipur Gi Director Dr. Akoijam Lokendro Amudi Director of Ayuski State Ayush Officer Dr. S. Bishwanath Sarmana Tharumgi Maruiba Atoiba Mithung Nensing Oina Saruyaki Tharamadugi Manujana National Accreditation Board of Hospitals and Healthcare Providers Napiba Ayush Health and Wellness Center Sing Tongan Tonganba Mapam Marida Hangnaba Mui Marida Certificates Kusinaki Tharamadugi Chief Guest Ki Warul Peduna Dr. Sapam Ranjana Makata Napondo Kibada Ayurveda gi Lying Pathap Asina Afaba Lying Pathap Ama Oirakpa Maramna Malem gi Mafam Kayada Masibu Ministry of Ayush na recognize Tawduna Saukotnaba Honari Masigi Lying Pathap Asi Malem gi Mioy Kayana Pamnaba Lying Pathap Amasu Oiri Masida Aikoi gi Oiba Medicine Plant Sing Hapsil Lagadi Miyam Hena Pamnaba Lying Pathap Ama Oiba Ngamgani Makata Nasu Innovative Oiba Idea Kya Putoktuna Lying Pathap Asi Hena Kumang Sauksinaba Aikoi Puna Honaminasi Haiba Wafam Tamki Globally it's a changing world. As in changing world, a world that's changing very, very fast. At a very, very, very high speed. Along with it, Ayurveda innovations is available globally. Healthcare systems are the Paba number that Mahorol Dagi Sadrak Lava Adumba Adugumna Sahiasi Oinasu Ningol Sakoba Lamda Masigi Handloom and Handicraft Ki Potok Tamak Sinaba Haursi Haina Manipur Handloom and Handicraft Development Corporation Limited and KS Ibom Sana Pongdo Kray Pauna Kaitia Leba Manipur Handloom and Handicraft Development Corporation Ki Office da Paumising Unaba Amada KS Ibom Sana Makata na Pongdo Kivada Lamda Masigi Kwaidiki Sawa Kumai Singi Manunda Ama Oriba Ningol Sakobuda Kudol Pot Pibada Hidanabagi Mahutta Mabung Mopwas Singa Mase Masal Singa Harau Sam Sara Amamam Saminaraga Yaipat Hauzal Pinabagi Liklam Aduda Hanjil Lase Loinana Mapa Lagi Pusilakpa Makal Kayagi Polam Sing Kudolo in Pibagi Mahuta Lamda Masigi Potokna Pinarabadi Mapal Lamda Sel Satki Dabakak Natana Lamdam Asigi Helum Amadi Handicraft Artist Singsu Hingbangam Gadoribani Sahi Asigo in a housing talk about Lana Cinemarum Oiga, Relic came to Ladiba in Sing the Putopa, Makal Kudingi, Potok Kuding Corporation, Lairaga, Pazana package, Tauraga Kaitilla, Putopa Yanaba, quality, Semdok Laga, combo pack on the same lay, Miamna, Relic came to Ladiba, Sing the Tona Hapo in a corporation, Putok Liba, Potok Sing, Assisi Nabu, Yungi, Nombra Sang the Yadra, Polam Sing, combo pack, Asigi, Matakta, Makal Kayagi. Pirolsu Corporation Asigi Office Natraga Wangkaida Leba Pantoibi Arketa Fangani Haike Pawising Unava Adugi Saru Yakiba Corporation Asigi MD Elamum Jitena Relip Kemta Labor Sing Putok Potok Sing Assisi Mr. Amadi Corporation Gi Chairman Gi Pautak Matung Ina Corporation Asina Ladiva Si Makoigi Tauna Hapa Amadi Sogotpa Pungdok Tunani Corporation Amuk Putok Liba Potok Sing Asi Miamna Amuk Laibidrabadi Makata na Laiduna Yonba
ngamlok dabana puthokliba combo pack asi sinabiyo haiki Aikoi voters selasi haiba team da ngasi chief election officer Manipur special summary 2025 ki swift campaign ama lampen pat ta leiba CEO office tagi hodokre Election Commission of India na lepa schedule gi matung inna ngasi chief electoral office lamphelna Manipur gi assembly constituency humpu gi draft photo electoral roll gi publication form khrei ngasi lampen pat leiba chief election officer Manipuri campus ta CEO Manipur Pradip Kumar Jhana special summary 2025 ki electoral roll sannaba paujel puba mobile van amasu lamthakhi loinana namdam masigi kasin koya da leiba sahi taraga nipan surba amadi mathaki mioi singna electoral roll da ming sanbagi tangai fadabagi matangda teleplay amasu otke hiramasi matangda CEO Lamphelgi auditorium da pangthok pa pawinpham amada CEP Manipur Pradip Jha CEO Manipur Pradip Jha na pawmising da haikibada ngasi Manipur gi assembly constituency humbugi draft photo electoral roll publish tawre publication asigi copy register tawraba national amadi state ki political parties singi office ta yahon lagani haiba draft photo electoral roll gi copy asi DVD ROM cassette oina CEO Lamphel Patagi fangani haike lishingani sumna kunmanga gi January 3 phawgi manungda phongdaba final electoral roll gi oina special summary revision asi ngasidagi haubaga loinana hairiba period asida electoral roll filing tawba claim tawba amadi asoi angam semdoknaba special campaign amadi claim amadi objection gi dispose tawgi numit na singba yauri haiki Pradip Jhana makhatan haiki bada special summary revision period manung asida naha voters sing enroll tawnunaba pandamda school college university singda special camp organized tawduna awareness campaign sathagani loinana landam masida thokliba irangna maram oiraga yum thadoktuna relief camp ta lariba displaced persons singisu electoral roll special summary revision gi period asida electoral roll asida enroll tawnaba special drive sathagani haina foundoke During the entire revision period, we are going to reach out to the campuses. There is an established system of electoral literacy clubs. So we will activate them at the school and the college level. Special camps will be organized in schools, colleges, universities to create awareness and facilitate the registration of prospective voters in the electoral rolls. 36 Wagwai Assembly Constituency, 37 Kaksing Assembly Constituency, 38 Hyanglam Assembly Constituency, amadi 39 Suna Assembly Constituency oina electoral registration officer ERO SDO Kaksing 36 Wagwai and 36 Kaksing AC amadi ERO 38 Hyanglam amadi 39 Suno AC na tongan ba notification amagi matung inna registration of electoral rules 1960 gi matung in the same laba electoral roll gi copy laire maram masina electors singna ming lanba sumthokning ba hapto hapsing towning ba atop claim towning ba sing ERO SDC Kaksing 36 Wagwai and 37 Kaksing AC amadi ERO SDO 38 Hyanglam and 39 Sunu AC gi officer laktuna inspection tawba yagani hairiba copy sing asi AERO 36 Wagwai AC and SDC Hyanglam AERO 36 Kaksing AC SDC Kaksing AERO 38 Hyanglam SDC Waikong amadi AERO 39 Suno AC SDC Suno gi office tasu office hour da yengba yagani hairi piriba reference asigi matung ina electoral roll da hapsiningba ming hapada yaningdaba asina singba kayagi complaint adu form number 6 7 natraga 8 ki sanaba yenglaga mathang tha November gi tang 19 phawda complaint lodge tawdabani hairi Sadar Balbhai Patel gi mapok kumon numit ka mari leinana India gi tongan mafam singda leiba military force singna senduna pangthokpa Run for National Unity and Spirit of Rashtriya Ekta and Azadi ka Amrit Mahotsav ki thoram ngasai Manipur da su lampenda leiba 143 Battalion CRPM na senduna pangthokre Kangla Western Gate gi lamthaba hauduna battalion adugi campus phawra sen kiba Run for National Unity and Spirit of Rashtriya Ekta
and Azadi ka Amrit Mahotsav ki thoram aduga mari leinana second in command 143 battalion CRPF ki Nandakishore Yumnamna phongdokhibada ngasi pangthokliba run asi ki maru oiba pandamdi India gi mafam khudingmakta leiba miyamga afaba mari thamnabani adum oinamak run asi sahi khudingi India da leiba military force singna October 13 ga mathoi da pangthoktuna lakpani adubu hanak sahi asi gi oina October 13 mathoi asi Diwali kumai tabana maram oiraga ngasi gi numit asida oina pangthokle haina so phongdokke mache mafum khuding muta loina sile ado akoina ju mache adum akoi chu sili akoi battalion gi oina kari bo siki point emen objective fighter kai pogel bibining bano sigi na mayana bining pogel se kari no Amandasu Group Center CRPF Langjing Impal Sinduna National Unity Day Rashtra Ekata Devas ke thoram pangthokre palanthoram asige mari lenana Run for Unity haina mingthonba khongsat amasu Dr. Vipul Kumar IGP Manipur and Nagaland sector CRPF na lamthaki ngasi India pumbada architect of national unity and integrity ni haina khangnariba Sadar Vallabhbhai Patel gi mapok kumon thoram pangthoknariba asigi saruk ama oina CRPF Langjing na su sindana mahakna apunbagi saktam ama saganaba hodanambada loramba thodangbu nahonana singtha kibaga loinana apunbagi saktam ngaknabagi wasaksu punna lowinakhi Pangthokhiba thorum ga mari lenana Manipur and Nagaland sector CRPF ki IGP Dr. Vipul Kumar hai apunba India ma sagatnaba honabada Sadar Patel na loramba achobu thodang aikoi khuding na kahom thokte mating leiba apunba gi oiba sakti leiba country ama oinanaba leiba asigi leiba nagrik khuding makna kauthok khuding makna kauthok tabga loina thabak tausi haiki ngasigi thorum aduda R Duirang DIG Padmasri N Kunjarani Commandant CRPF Sarita Devi SP Sports Impal Rameswari Devi Additional SP Loinana CRPF Langjing officer Singh Amadi personnel Kayasu Saruk Yakhi अवसर पर हम मनाते हैं पूरी CRPF सरदार वल्लभ भाई पटेल के योगदान को याद रखते हुए आज हमने एक राष्ट्रीय एकता के उपलक्ष्य में एक दौड़ का आयोजन हुआ और इस उपलक्ष्य में पुलिस महानिरीक्षक श्री विपुल कुमार ने सबको शपथ पाठ भी करवाया Thawal Okramdaiba Waikhomani Girls College gi Department of Physics na RIMS Imphal gi Department of Radiation Oncology ga kusam narga sinduna malem gi mafam kaya da pangthok nariba International Breast Cancer Awareness Month ki saruk ama oina nomi goiba awareness program ama ngasi Waikhomani Girls College gi seminar hall da pangthok rei Awareness program aduda RIMS Imphal gi Department of Radiation Oncology gi Breast Cancer Awareness program gi Nodal Officer Dr. B. Arun Kumar Sarmana athoiba mithung Waikhomani Girls College gi Professor Ais Manoranjan Sarmana thoram mapu aduga RIMS Imphal gi Department of Radiation Oncology gi Associate Professor Dr. L. Purima Devi amadi Department asima ki Senior Resident Dr. A. Ronibala Devi na akhanaba mithunglen sing oina saruk yakhi thoram aduda Associate Professor Dr. L. Purima Devi amasung Senior Resident Dr. A. Ronibala Devi anina resource person oina breast cancer karino karamna narak e karamna khangani kamdongna ana laing sathagani haibna singba kaya sandokna saruk yakhiba singna thamki amadi saruk yakhiba singna hanglakpa wahang singi pahumsu resource person singna piki athoiba mithung oina saruk yakhiba Nodal Officer Dr. B. Arun Kumar na cancer makhal kaya ama laiba singi manungda nupi singda naganba cancer makhal sing maru oina breast cancer asigi matangda miyamda wakhal tanabagi malimgi oina pangthokliba International Breast Cancer Awareness Month ki saruk ama oina ngasi RIMS Radiation Oncology Department ga loinana Thawal da leiba Waikhomani Girls College ga punna thoramasi pangthokpani haike marum oina haitare ko adum meham obesity lakwa then clinic lam hidalakpa adum cancer form bi masa thangai noi business noi kala pada gari ma khana sanu bari mata like diabetes cancer mai amama le ko arthritis to mai amama loina da pai tare ko adu da ai ga masi matang da khajam na ba ma darkar nei
stroke na maram oiraga miyoi bagi punsi soina hanba amadi sibagi maram sauna oheli haina Sky Hospital gi Managing Director Sam Keshor laik yambam na phongdrokli wafam singase World Stroke Day ga mari leinana Acute Stroke Treatment Center ama Rims Road leiba Sky Hospital da hangdokpagi thorom aduga mari leinana mahang phongdokibani mahang makha tadro hai heart disease nabna stroke tobagi chang wanghali mamangaida cancer na miyoi bagi punsi mangan bana mangjin thana salami adubu hojikti stroke tawudagi soinaiba amadi sibgi sang asi hengalakli masi hantahan ba yamna maru oi mamangaidadi laina asi phanaba honabada yamna warami adubu matamgi matungina atuba matamda treatment tawba ngamle khanghaudana tin sorpa sin perakpana singba minor symptoms sing urakba asi stroke lakpagi khudam piribani minor symptoms asi pung kumnari phawi manungda adumak phagigani adubu phare haina miyamna laithokpa tawiganu makhatan testing tawga treatment chathaba yamna maru oi masina brain da solpagi sang wanghli stroke torpada pung ahum gi manungda athuba matamda layeng horobadi khara safabang ngamgani maikhu sinaba asisu haksang sokpagi sang wanghli isa phana thamnaba thambana khwaidagi afaba khongthangni diet fazana chaba exercise sang naina tawba haksang phana thamsi laina tina khuding maktagi ngakthok minasi stroke na maram oiraga soinaiba amadi laikhidabagi masing yangphalagliba asidagi aikhoi punna kanminasi haiba wafamsu thamki weakness nga yauni weakness to command kan de pain ga pare kodana khud ke sumbara koda doctor na dese yauni ne ko iskun machine na labna tamna ibida na mutrena koigine ning soige to koda koi ning ge ine sanga ge koda ya droba kar pa de masal ji wera su symptoms ji na abadi collapse to na koi kama masa ke do bavesi paran ya kantarni ka inula so medical health aduna tabda siguma maza wegi haita no toba wegi one side of the usually hemiplegia haisne ba hemiparesis haibna kara wegi yam hena wegi stroke care gi lamda Sija Hospital na loriba thodang asibu masak khangmoina World Stroke Organization na Sija Hospital da World Stroke Organization Angels Diamond Award Q2 2024 pi khre Angels Initiative na World Stroke Organization gi kuthang da piba award asi thasi gi kulhumdoi dagi kuntrok phawa UAE gi Abu Dhabi da pangthokpa 16th World Stroke Congress gi thoram da khusinar ki bani award phangpa asige mari lenena ngasi hospital sida pangthokpa pawmising unaba amada Sija Hospital gi MD Dr. Kesh Palina award asi hospital sina stroke care gi lamda lawribat tongan ba thodang sing asibu ningthijana yenglaba matungda pirakhibani masigidamak mahaki maikedi hospital asigi staff singbu thagatpa phongdoke amromda hospital asina laina asibu thengnanaba paikhat liba thabak singi matangda makhata duna hospital asida stroke toroklaba sakta treatment taunaba neuro ICU 8 nipan bed kunga taret leiba neuro ward leibagi mathakta neurologist neurosurgeon neuro interventional radiologist psychiatrist clinical psychologist singyawa dedicated oiba team ama full time da thamli hariba team asina hospital asida pukhalakpa stroke torba mioi singbu mai pakna layengduna achobu thodang lawduna lakli loinana miyamna su stroke torpa matamda mioi du matam sana hospital pukhat haudragadi layengbada luba amadi sel yamna sangba oibana matam sana hospital da pukhatpagi hainabi leibiu amadi nariba mioi singnasu laina asina naraktana phaba afaba sinjak naraktana ba afaba sinjak sabaga loinana sanglaina sajin tawi haina appeal tarokli. So here there are various paradigms in the treatment of this blocking the blood supplies to the brain or infarction. So regarding this, I would like to request Dr. Thamjam, concerned. Ngarang ayuk angan mada masak khangdaba mioi singna all Lambulen da leiba GB Women's College gi get mamangda hand grenade ama
थमबगी थोंग अदुबु यानिंगदबु फोंदोक्तुना कॉलेज अदुगी बाहिरोइसिंग अमदी ओजासिंगना वाखत मिफम चथखरे माइरोय अमदी ओजासिंगना चथखिबा वाखत मिफम अदुदा माइरोइसिंगदा अकी अखंग पिबिगनु माइरोइसिंगदा माइलोइसिंगदा बॉम्ब थंबा यानिंगदे वी ओपोज एनी बॉम्ब थ्रेट्स अगेंस्ट आवर कॉलेज मेक एजुकेशन फ्री जोन हाइना थाबा प्लेकार्ड कयासु सिनखि वाखत मिफम अदुदा सरुक याखिबा टीचर्स फोरम जीपी वुमेन्स कॉलेज की जनरल सेक्रेटरी सनातन शर्मा फोंदोखिबदा नुपी ngakta tamba college asida bom thamjinduna aki khang pibagi thabak tawrukpa asi matungda amu hana tawbiganu college asi gate mamangda bom thamjilamba asina tungi yumbi or kadoriba mairo kya college karpa kiduna leire form thajinba lakpa mairo natana mairo ayamba ngarangdagi thodok aduna maram oiduna college karakidrei maram aduna college asigi mathakta nungainadaba kaya leirabasu ningthina phaminaduna wari sanaduna gyan तामिनना बहोना बियो हाइना फोंडोके असिमक यामना अखोयदा यामना अकी अखंग तुजुंगबा अमा फावन बसे मसी खुदम अदुना सुमाइना अखोयदा तोन बसी याम नुआइजदे लेनना फमिनदना वरी वताइ छाना बयाबगी तंजासु फंगदे अदुगा करिगुंबा मखल अमगी सिदैदा अखोयदा ज्ञान तानदब पोट अमा करिगुंबा लैनगी बसनते अदु सुम यान अम्बो ओइना कॉलेज से बोम की करी थम्बसे हदंग अहान बने तमजने Transforming conflict, understanding identity through peace building issues, challenges and prospects haiba hiramda ngasidagi hoduna numit humni chathagadaba international level gi conference ama yang thangda leba KP college da hodokre conference adu director of higher education Manipur Fitol Life Solution Private Limited na sponsored Toruga KP College Yang Tangi Department of History and Sociology Amadi Research and Development Cell KP College na punna organize tawduna pangthokibani conference haudokpagi thoram aduda Center for Peace Education Manipur CFVEM gi director su oiriba aduga Global Campaign for Peace Education CGPE New York USA gi member oiriba Dr. Levan Seto KP College की Principal Dr. W Nimai Amadi Manipur University की College Development Council की Director Professor and Mohila Nasingba Maroi Bamiyoi Kya Nasaruk Yaki Thoram Madu की matang da conference asibu siliba organizing committee की convener Dr. L Jiten Drzitna conference asida international national Amadi regional level की toan ba resource persons singna wa ngang gani loina asingumba conference asina aikhoigi khaba puwaribu academic oiba mongda nainaduna laiminariba phurup sing maraktasu aphaba mari ama sagatpa ngamlagani haike lamdam asigi yamna naha oiriba lamdam asigi yamna naha oiriba environmental activist Manikanta Mutumna sahi tara hena कथोक्तुना लमदम असिदा नतना मणिपुर की वांगदा फावबा उ पांबी लिसिंग अहुम की मथक्ता उ थादुना अकोइबगी फिबम कंदुना लाकपगी सरुक अमा ओइना ngasisu sajing arambay tengol unit 20 ga khusam naduna nauna hongdokadoriba arambay unit 20 sajing gi leifam gi akoibada u sara humpu gi mathakta thakre environmental activist Manikanta Mutumna Fondo Kibada Malem Gioina Hongliba Aing Asa Se Angak Pafangna Sokpa Haibadu Oire Environment Kaitarakpana Climate Change Laire Haiba Ikoi Mipum Kudimagna Kangra Wapamne Masri Kalausi Harbadi U Pamising Ikoi Mipum Kudimagna Taba Matautai Aramboy Tengolasu Nasi Pauba Manipurgi Saktam Kaibi Yaro Haiduna Kunnak Pakak Natana Mausagi Kalkaibi Yaro Haina U Pambi Kayasu Tadra Lakliba asi singtha ningai ni ngasi gi thoram thariba u pambi singasi arambai tengol unit 20 amadi mahakna suksoi soidana hinganaba initiative adusu logani haina phongdoki Manipuri Students Federation MSF amadi Central Forest Division Nomai Singh Range Forest Department Government of Manipur anina kusamna sahi asigi jungi Nipandagi Satrakiba Sangalasi Manipur Haiba campaign ki saruk amoina Imphal East ki Nungdum Nungnaubi Kalika Nomai Singh Range under Central Forest Division da mass tree plantation drive ta thakiba Usara Singhi Makhong Sombagi survey amangasi pangthokre
मियोइबा अखोइना तुंगी मिरोलगिदमक अकोइबगी फिबम कायदना थमनबगी वाखलोंदा उरसरा थाबगी खोंजंग असि संगसिलखिबनी पाक सावरबा तायुंपान असिदा मियोइबा अखोइना युमनि हाइना कौजगे हाइबदा अखोइनि ngasi खुंदारिबा मालेम असि नतना अतोपा अमत लेते अदुबु मियोइबा अखोइना खंगना नत्रगा खंगदना सथबा थवोंग कया ना मालेम असिदा अकनबा सैथेंग कया अमा पेरी मसिना मौसाई खल काहेंदुना काहेना साहनबा इंगबा अतेनबा मतमदा काहेना नोंग सुदुना इसिंग इसाव थोकपा अमरोमदना नोंग सुदबना मरम ओइरगा इकंग थोकपा कुमकांगबा कया उबा फंगली सस्टेनेबल एनवायरनमेंट की सरुक अमा ओइनसु मियोइबना अकोइबगी सांगा उपाल वपाल सिंग तंगाई फदबा खक्ता सिनबा अमदी मखोइगी खोंगुल मालेमदगी मुटखिदनबा अखोइना होनहौसी मखा तारसु उरसार कया थादुना मालेम असिगी होनकलिबा अइंग असाई खल कायरकपा असिदगी ngakthoknaba sathariba campaign asida miyam humna saru yabiyu haina MSF के Environment and Ecology Affairs Secretary Khangembam Tanzania na foundrokli EK Higher Secondary School के Secretary पांगिजम सरचंद्र फाखिबदु राजनीति का मरी लेना हन्नबा होनबिगनु महिरोय अमगी सना लथोकलगा हुंदोखिबा महाकी काहेनबा थोंगिदबा थोरकपा थौदोकनि हाइना सना लथोकलगा लंथोखिबनि हाइबा महिरोय अदुगी अपोपा मपा क्वानसम सुबोलना फोंदोकली ngasi मनपुर प्रेस क्लब की थांजिंग हॉल पांगथोखिबा पाउमिसिंग उनबगी मिफम अमदा क्वानसम सुबोल हाइ माकी मसानुपासी EK स्कूल दा क्लास 11 आर्ट्स तमरी महिरोय असे राउंड होइबा सना सिरमबदगी सिंदोकलग मतुंग रैपिड की सना होइना सिबनी अदुबु हौकिबा सेप्टेम्बर की कुलुमदोइदा माकी मसानुपाना स्कूल सुती थारे हाइदुना गेट ता थोरकपा मतमदा स्कूल अदुगी सेक्रेटरी ओइबा पांगिजम सरचंद्रना करिगी मसिगुंबा सना सिरिबनो नाहक ट्रांसजेंडर हाइदुना सना लौथोकनबा होनरपदगी मसानुपाना सनादु लौथोखिबनी सनादु सरचंद्रदा पिरकनबा हाइबदगी पीरबा मतुंग लंथोखिबनी थौदोक अदु थोखरबा मतुंग मसानुपाना युमदा नुवाइतना हलकलगा तंबदगी नोआलगा पुलिसता कंप्लेन अमा तौकी स्कूल अदुगी सना कांगलोनगी मतुंग इना रैपिड की सना सिबा यादे हाइबा रूल अमा लैबदी माली अदुबु क्लास 11 दा नौना तमलकपा कुइद्रिबनी रूल अदु खंगदबगिनी मदुदा मियाम ममांगदा इकाइबा पीबा अदुना मरम ओरगा मसानुपागी वाखलदा नुंगाइतबा कया पोखी थौदोक असिगी मतांगदा सरचंद्रगा वारी सानबसु लैरे अदुबु मसागी मराल अदु कुपसिनबा होनकी हाइरी लोइनना थौदोक असिगी मतांगदा पुलिसता कंप्लेन तौबा अदुगा मरी लेनना स्कूल की माइकैदगी यंगसिनबा हाइरखी अदुबु सरचंद्रगी माइकैदगी सोइक्रे हाइबिगी वाफम फोंदो यादबा महाकी थोंग अदु चुम्मे हाइना लैबदगी निंगथीना थिदोक थौदोक असे थिगतनबा हाइजखिबनी मदुगी मतुंग इना महाक फाबनी मसिदा राजनीतिगा मरी लेनना फाखिबा नते सरचंद्र असे ममांगदसु माइरोय सिंगदा काहेनबा थोंग सथबदगी वाकलप कयामसु लैबनी माइरोय अमबु सेमदोकपदा अकाइबा करिसु लैते ममांगदा इकाइबा पीबा काहेनबा थोंग सथरकपा असे मखाताना तौबिगनु थौदोक असिना मरम ओइरगा महाकी मसानुपा अटोपा स्कूल अमदा तमहल्ले मसिदा मियामना लाना उन्नब होनबिगनो हाइकी ना का जोनी तय हाइनी गे या सब प्रोग्राम ने आराम बे होंग साने अदु तो माना मुक्त तो सोंदा ओइथोगा कांग्रेस की के ने आमजी इरेबो को अदु कांग्रेस मुजे इबिस तो मा माइ मारा लेबे तिजलो अदुगा पांथोको मै पार्टी दगी सुमनि थमदा अदु कांग्रेस तो मोइ ने सोलकने मोइ ने सोलकनी तो कसु कांदा पोत अदु बीजेपी ओजु बीजेपी तांथोको आराम तो मति अदु तो मा तो बजे मसी याम नाति अदु कनो मा आमना ngasi nungthil pung ahum khairom taba matamda Jiribam Bauparagda leiba Manipuri Literary Association Mala Jiribam General Secretary Biren Khumanpu gi mayumda pangthokhiba paw infam amada Manipuri Literary Association Mala Jiribam gi Chairman F Ahmed na haikibada lakliba November gi tang amada Manipuri Literary Association Mala Jiribam gi mari suwa makpo kumon thoram pangthok lagani thoram asida mari leinana tongan ba saknai ba mioi singda Literary Award amadi Journalist Award na singba kaya piduna ikai khumna ba utkani haina paw infam aduda F Ahmed na phongdoki ngasigi paw
gi mifam aduda Malagi General Secretary Biren Kumanpu, Chairman F. Ahmed Amadi, Executive Member Purna Yumnam Su Saruk Yake. Journalist award hai na ma tuwan thami ai riba journalist award asi pagi wai koma mucho impal mahana koi malang tham da kapi rapani sisu ai riba journalist sigi Diwali masung ningtham ritu gi kumai bayam naksilak badagi India gi state kaya na pollution level control tawnam gi damakta thabak kaya lokhat pa haukre Delhi, Punjab, Haryana, Masung Tamil Nadu, Singba, da Bambula, Sinabda, Akan regulations and Haukre, Firework laws gi Matung in a Bambula, Yonbagi Tong Sing Yangshin Gadori, Delhi Pollution Control Committee na Matang Sahi 2025 ki January Ama Pauba, Bambula Saba, Thamba, Yonba, Amadi, Sinabda, Pumping Tinkre, Ating Basida online the Yon Suyauri, Kahana Soktaba, Green Crackers Sing Asang Bambula Kaktamak. Diwali numit ki numidang pung nipan dagi tara phawba sinaba yahan gadori masigi order ase Gurpurab Christmas amasung New Year's Eve tasu sanagani hairi green crackers sing di barium amadi lead kumba toxic chemicals sing yaude Bihar da authorities sing na green crackers sing yauba bambula gi makhal amata sinabada athingba thamkhre athingba si maru oina Achauba Sir Singh Patna, Gaya, Muzaffarpur, Amasung, Hajipur, Chanagani Hairi, Green Crackers Sing Aside, Porusanda Sada Kuntra Dagitana, Solisu Hairi. Mumbai Police Nasu October Kulhum Doidagi, November Kungamari Fawa, Sky, Lantern Sing, Yon Bamadi, Sinaba Tinkre Hairi. Lake Hidraba Hassan Nas Dalaha Gimahut Oina, Deputy Secretary General Naim Kashimbu ngasi Lebanon gi Hezbollah na khankre Hezbollah gi educational network amasung parliamentary activities munamak Kashim na yengsindu na lakli hairi haukiba thada Beirut ki khatangba sarukta Israel gi air strike na trokibada Nasrallah hatkibani numit adumakta da Gaza Strip ki awang thangba sarukta leiba mathol manga wangba building amadesu Israel strike Chataduna Mio Humpuhat Kibani, Makoi Adu Ayambana Nupi Angang Hairi, Atop Palmda Gaza da United Nations Agency na Gaza Gimiam da Mating Pidibadu Lefanaba Israel na threat Tan Tawagi Warep Ani Lokibada United States Ki Wangloi Matthew Miller na Haksina Lowgi Wapam Pongdo Kray Amamda Israel Gi Gaza da Satariba Nongtaktagi Landaba Lepalitri Pung Kumargi Manungda Gazada Israel Landaduna Mi Humudra Hat from Hat Kre Hairi Sanabagi Pauda Manipur University Kanchipur Gimiang Makada Kamanipur College Sinduna College Sigi Playground Satriba A Pratap Singha Memorial Manipur University Inter College Football Tournament 2024-25 ki quarter final match sing asi sanakre quarter final match sing asida mai paktuna semi final sankrab sing di N. Bidahari College, Kamaripur College, KP College, Amadi, Kaksingkono College, ni Nasigi Ahan ground Aduda, N. Bidahari College, na Bramgol College, Panjal Mari, Anida Toiki, Anisova ground, Kamaripur College, na Facebook, Panjal Ani Sunoda, Mighty Piki, Om Suba, Mesta, KP College, Amadi, Resident College, Gasanavada, Residence College, na Mesananga, the field lagi Mapal, Toki Vadagi, Mesadu, KP College, na Panjal Om Sunoda, Toy the Hina Lautoki, Nasigi Marisua ground gi, Mestana, Kaksingkono College na Mangol Nganbi College bu Panjal Ani Amada Toike. Manipur Kang Association ni Mayang Makada, Welida, Wagwai Amasung Hanglam Amadi, Wagwai Kangkutna Senduna Pangtok Pa, Humbugataruk Subas Roshan Memorial League Cum Knockout Open Kang Tournament, Nasi Sanakiba Mesta, Nambol Kangkutna, Lamidong Kangkutpu, Panjil Trama Toy, Ohunda, Mighty Pikre, Nasigi Mes, Adugi Ahan Bahapta, Nambol Panjil Taruk, Lamidong Panjil Ani, Lawangam Ki, Anis Bahaptana, Nambol Panjil Manga, Lamidong Panjil Ama, Loba, Ngamduna, Mes, Adu, Nambol Kangkutna, Lamidong Kangkutpu Trama Toy, Ohunda, Mighty Pikivani. Hojik talk liver lan sina maram oiraga matam khara lep ruba matong ngasidagi hauna district kang association jiribam sinduna jirigi bau parada laiba lamlen community kam
Kangsangda sanariba anishuba Elangbam Punima Devi Laimarol Kang Tournament 2024 gi ngasi sanakiba Group League Round Match da SAYC na Kasar Kangkhutpu Panjal Trani Thoiga Marida Maithiba Piki Hayeng Nungthil Pung Ama Taba Matamda MITL ga Ichel ga sanagani ngasi sanakiba match ki hap mamangda SAYC na Kasar Kangkhutpu Panjal Nipan Marida Henduna Laiki Matung Apiba Matamda SAYC na Kasar Kangkhutpu Panjal Trarin Thoi Marida Maithiba Piki Bani Hauzik Aroibada Maru Pawmuna Pijari Ayurveda Innovation for Global Health Haiva Team da Mapalak Suba Ayurveda Day Thoram Pangtokre Aikoi Voter Salasi Haiva Team da Special Summary 2025 ki Swift Champion Haudokre Run for National Unity and Spirit of Rashtra Ekta and Azadi Ka Amrit Mahotsav ki Thoram Pangtokre Loinana India ki Maru Eba State Singda Bambula Sinabada Akanba Regulation Sanaba Haukre Nasigidi Image Forum Sanuk Saba Matang Selo Jere Miambu Amukana Kurumje